ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯀꯔꯤꯒꯤꯅꯣ ꯄꯨꯟꯁꯤꯒꯤ ꯁꯣꯏꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯟꯗꯨꯅ ꯇꯨꯝꯊꯕ ꯉꯝꯗ꯭ꯔꯤꯕ? ꯍꯣꯠꯅꯕ ꯁꯨꯛꯂꯦꯞ ꯂꯦꯞꯇ꯭ꯔꯕꯁꯨ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯊꯥꯛ ꯑꯁꯤ ꯏꯍꯦꯟ ꯍꯦꯟꯒꯠꯄ ꯉꯝꯗ꯭ꯔꯤꯕꯁꯤ? ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯋꯥꯈꯜꯁꯤꯗ ꯂꯥꯟ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈꯜꯂꯒ ꯁꯦꯝꯖꯕꯅꯤ꯫ ꯂꯥꯟꯁꯤꯒꯤ ꯃꯥꯌꯣꯛꯅꯕꯗ ꯂꯩꯔꯤꯕ ꯌꯦꯛꯅꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯖꯗꯕꯒꯤ ꯋꯥꯅꯤ꯫ ꯌꯦꯛꯅꯕꯅꯤ ꯈꯟꯗꯨꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯊꯦꯡꯅꯔꯤꯕꯁꯤ ꯅꯍꯥꯛꯀꯤ ꯋꯥꯈꯜꯒꯅꯤ ꯍꯥꯏꯕꯗꯨ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯁꯤ ꯏꯪꯂꯤꯁꯇ ꯑꯣꯚꯔꯊꯤꯡꯀꯤꯡ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯅꯤꯄꯨꯔꯤꯗꯗꯤ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯍꯥꯏꯖꯔꯒꯦ꯫ ꯑꯣꯚꯔꯊꯤꯡꯀꯤꯡ ꯑꯁꯤ ꯍꯦꯕꯤꯠꯅꯤ, ꯑꯐꯕꯗꯤ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯐꯠꯇꯕ ꯍꯩꯅꯕꯤꯅꯤ, ꯂꯥꯏꯅꯥꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯔꯒꯗꯤ ꯂꯥꯌꯦꯡꯕ ꯉꯝꯕ ꯂꯥꯏꯅꯥꯅꯤ꯫ ꯐꯍꯟꯕꯗ ꯂꯥꯏꯅꯥꯁꯤꯅ ꯅꯥꯔꯤꯕ ꯄꯦꯁꯦꯟꯇꯨꯒꯤ ꯀꯣꯑꯣꯄꯔꯦꯁꯟ ꯆꯪꯏ꯫ ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯒꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ꯫ ꯉꯁꯤꯗꯒꯤ ꯂꯥꯌꯦꯡꯕ ꯍꯧꯔꯁꯤ꯫ ꯍꯥꯟꯅꯅ ꯂꯥꯌꯦꯡꯕ ꯍꯧꯔꯕꯁꯤꯡ ꯑꯣꯏꯔꯒꯅ ꯉꯁꯤꯗꯒꯤ ꯐꯒꯠꯄ ꯍꯧꯔꯁꯤ꯫ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯀꯥꯟꯅꯩ ꯈꯟꯕꯤꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯂꯣꯏꯅꯅ ꯈꯪꯍꯟꯅꯤꯡꯕꯁꯤꯡꯗꯁꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯒꯤ ꯄꯥꯡꯒꯜ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯚꯔꯊꯤꯡꯀꯤꯡꯒꯤ ꯍꯤꯁꯇ꯭ꯔꯤ ꯃꯆꯥ ꯑꯃ ꯅꯩꯅꯊꯣꯛꯁꯤ꯫ ꯃꯁꯤ ꯈꯪꯗꯅ ꯑꯣꯚꯔꯊꯤꯡꯀꯤꯡ ꯐꯅꯅꯕ ꯄꯥꯝꯕꯩꯁꯤꯡ ꯅꯩꯅꯕꯅ ꯑꯣꯚꯔꯊꯤꯡꯀꯤꯡ ꯂꯦꯞꯍꯟꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯈꯥꯡꯕ ꯀꯟꯕꯤꯌꯨ, ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯌꯨ, ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ꯫ ꯂꯣꯏꯅꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯁꯨ ꯉꯝꯂꯛꯀꯅꯤ꯫ ꯄꯥꯝꯕꯩꯁꯤꯡꯗꯨꯗꯪ ꯈꯪꯕꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯉꯝꯂꯣꯏ꯫ ꯃꯃꯥꯡꯉꯩ ꯒ꯭ꯔꯤꯁꯇ ꯁ꯭ꯇꯣꯏꯛꯁ ꯍꯥꯏꯅ ꯈꯪꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯐꯤꯂꯣꯁꯣꯐꯤ ꯑꯃꯗ ꯊꯥꯖꯩ, ꯋꯥꯈꯜ ꯑꯃꯗ ꯊꯥꯖꯩ, ꯃꯗꯨꯗꯤ ꯑꯆꯨꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯑꯃꯗꯤ ꯑꯆꯨꯝꯕꯅ ꯄꯨꯛꯅꯤꯡ ꯏꯍꯨꯜꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯃꯤ꯫ ꯁ꯭ꯇꯣꯏꯛꯁꯤꯡꯅ ꯍꯥꯏꯔꯤꯕ ꯐꯤꯂꯣꯁꯣꯐꯤ ꯑꯁꯤ ꯃꯤꯌꯥꯝꯗ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯥꯏꯁꯨ ꯐꯅ ꯌꯥꯝꯅ ꯄꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯈꯥꯡꯕ ꯀꯟꯕ ꯍꯥꯏꯕꯗꯤ ꯄꯦꯁꯤꯌꯦꯟꯁ ꯂꯦꯚꯦꯜ ꯑꯁꯤ ꯈꯪꯅꯦꯝ ꯅꯦꯝꯁꯤꯜꯍꯟꯈ꯭ꯔꯦ꯫ ꯀꯌా ꯌꯥꯝꯅ ꯄꯦꯁꯤꯌꯦꯟꯁ ꯂꯦꯚꯦꯜ ꯅꯦꯝꯈ꯭ꯔꯕꯒꯦ ꯍꯥꯏꯕꯕꯨ ꯅꯍꯥꯛꯁꯨ ꯚꯤꯗꯤꯑꯣꯁꯤꯒꯤ ꯂꯣꯏꯔꯝꯗꯥꯏ ꯇꯥꯅ ꯆꯤꯡꯊꯣꯛꯂꯒ ꯌꯦꯡꯒꯦ ꯈꯜꯂꯤꯕꯗꯨꯃꯛꯅꯤ꯫ ꯃꯁꯤ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦ, ꯀꯥꯎꯕꯤꯒꯅꯨ꯫ ꯑꯁꯤꯒꯨꯝꯕ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯗꯨꯅ ꯅꯁꯥꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯂꯦꯚꯦꯜ ꯈꯔ ꯍꯦꯟꯒꯠꯍꯟꯕꯤꯌꯨ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯍꯧꯕ ꯌꯥꯔꯦ ꯈꯜꯂꯤ꯫ ꯒ꯭ꯔꯤꯁꯀꯤ ꯁ꯭ꯇꯣꯏꯛꯁꯤꯡꯅ ꯆꯍꯤ 2000ꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯑꯣꯚꯔꯊꯤꯡꯀꯤꯡ ꯐꯍꯟꯅꯅꯕ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯊꯝꯕꯤꯔꯝꯂꯕ ꯂꯥꯏꯔꯤꯛ ꯀꯌꯥꯗꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯕꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯖ ꯁꯥꯖꯔꯤꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯑꯩꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯅꯠꯆꯗꯦ꯫ ꯃꯈꯣꯏꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯂꯩꯕꯤꯅꯤꯡꯕ ꯂꯩꯔꯕꯁꯨ ꯋꯥꯡꯈꯩ ꯑꯌꯥꯡꯄꯜꯂꯤ ꯔꯣꯗꯇ ꯂꯩꯕ ꯕꯤ ꯕꯨꯛꯁꯇꯒꯤ ꯂꯩꯕꯤꯌꯨ꯫ ꯒꯨꯒꯜ ꯃꯦꯞꯁꯇ ꯂꯣꯀꯦꯁꯟ ꯊꯤꯕꯤꯔꯛꯎ꯫ ꯑꯩ ꯂꯤꯡꯛꯁꯨ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ꯫ ꯂꯣꯏꯅꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯩꯅꯅꯕ ꯂꯤꯡꯛꯁꯨ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯌꯦꯡꯕꯤꯌꯨ꯫ ꯐꯔꯦ, ꯍꯧꯖꯤꯛ ꯁ꯭ꯇꯣꯏꯛꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯑꯣꯚꯔꯊꯤꯡꯀꯤꯡ ꯐꯍꯟꯅꯅꯕ ꯄꯥꯝꯕꯩꯁꯤꯡ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯩꯅꯖꯔꯛꯀꯦ꯫ ꯑꯍꯥꯟꯕꯗ, ꯂꯣꯏꯁꯤꯟꯐꯝ ꯈꯪꯗꯕ꯫ ꯆꯥꯎꯈꯠꯂꯛꯄꯒ ꯏꯔꯣꯏꯅꯅ ꯃꯣꯗꯔꯟ ꯋꯥꯔꯜꯗꯁꯤꯗꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯈꯟꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯗꯕ ꯌꯥꯔꯛꯇꯦ꯫ ꯄ꯭ꯂꯥꯅꯤꯡ ꯑꯦꯟ ꯄ꯭ꯂꯣꯇꯤꯡ ꯅꯤꯡꯊꯤꯅ ꯇꯧꯗꯕ ꯌꯥꯗꯦ꯫ ꯍꯥꯏꯕꯗꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯤꯜ ꯂꯥꯡꯕꯅꯆꯤꯡꯕ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯖꯕꯅꯤ꯫ ꯍꯤꯔꯝꯁꯤꯗ ꯑꯩꯈꯣꯏꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯏꯃꯥ ꯏꯄꯥ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯒꯤ ꯍꯧꯔꯒ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯣꯏꯔꯤꯕ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥꯁꯤꯡꯅ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯂꯕꯅꯤ꯫ ꯂꯨꯔꯤꯕꯗꯤ ꯂꯣꯏꯁꯤꯟꯕꯗꯤ ꯇꯥꯛꯄꯤꯔꯛꯇꯦ꯫ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯒꯅꯤ ꯑꯃꯗꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯀꯌꯥ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯦ꯫ ꯃꯁꯤꯃꯛꯅ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯗ ꯏꯔꯥꯛꯅꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯗꯨ ꯅꯤꯡꯊꯤꯅ ꯂꯣꯏꯁꯤꯜꯍꯧꯗ꯭ꯔꯕꯅꯤꯅ ꯋꯥꯈꯜ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯂꯣꯏꯁꯤꯜꯍꯧꯗꯕ ꯋꯥꯈꯜꯁꯤꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯀꯌꯥ ꯏꯇꯣꯝꯇ ꯍꯪꯕ ꯍꯧꯔꯛꯏ꯫ ꯁꯨꯃꯥꯏ ꯇꯧꯈꯤꯕꯗꯨꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯃꯑꯣꯡꯗ ꯇꯧꯔꯝꯂꯕꯗꯤꯀꯣ?
ꯑꯩꯕꯨ ꯀꯔꯤ ꯀꯔꯤ ꯍꯥꯏꯈ꯭ꯔꯕꯒꯦ? ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ? ꯑꯁꯤꯅꯆꯤꯡꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯪꯕ ꯍꯧꯖꯔꯛꯏ꯫ ꯃꯥꯂꯦꯝꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯤꯡ ꯂꯩꯍꯧꯔꯕ ꯃꯇꯝ ꯑꯃꯒꯤ ꯒ꯭ꯔꯤꯛ ꯁ꯭ꯇꯣꯏꯛꯁꯤꯡ ꯈꯔ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯃꯥꯔꯀꯁ ꯑꯣꯔꯦꯂꯤꯌꯁ, ꯑꯦꯄꯤꯛꯇꯦꯇꯁ ꯑꯃꯗꯤ ꯁꯦꯅꯦꯀꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯥꯜ ꯀꯌꯥ ꯊꯦꯡꯅꯈꯤ, ꯄꯨꯟꯁꯤ ꯐꯥꯗꯣꯛ ꯇꯥꯕ ꯌꯥꯎꯈꯤ, ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯕꯁꯨ ꯌꯥꯎꯈꯤ, ꯂꯣꯏꯅꯅ ꯍꯥꯠꯈꯤꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯤ ꯏꯪ ꯇꯞꯄ ꯑꯃꯗꯤ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯗꯕ ꯑꯣꯏꯈꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯉꯛꯄꯅꯤ, ꯉꯁꯤ ꯍꯌꯦꯡ ꯅꯣꯡꯗꯝ ꯅꯥꯏꯕ ꯅꯠꯇꯦ꯫ ꯁꯤꯗꯕꯨ ꯄꯥꯈꯠꯇꯨꯅ ꯊꯨꯀꯠꯇꯨꯅ ꯂꯩꯔꯕꯗꯤ ꯃꯇꯝ ꯃꯥꯡꯏ, ꯄꯥꯝꯃꯨꯏ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯂꯧꯕꯤꯌꯨ꯫ ꯁ꯭ꯇꯣꯏꯛꯁꯤꯡꯅ ꯂꯧꯈꯤꯕ ꯑꯆꯦꯠꯄ ꯐꯤꯔꯦꯞꯇꯨꯃꯛ ꯑꯩꯈꯣꯏꯁꯨ ꯂꯧꯕ ꯌꯥꯏ꯫ ꯍꯥꯏꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯄꯥꯡꯒꯜ ꯂꯩꯕ ꯑꯀꯟꯕ ꯐꯤꯔꯦꯞꯅꯤ꯫ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕ ꯐꯤꯔꯦꯞꯁꯤꯃꯛꯅ ꯑꯣꯚꯔ ꯊꯤꯡꯀꯤꯡꯗꯒꯤ ꯐꯍꯟꯕ ꯉꯝꯒꯅꯤ꯫ ꯍꯧꯖꯤꯛ ꯑꯅꯤꯁꯨꯕ ꯄꯥꯝꯕꯩ ꯑꯃꯨꯛ ꯅꯩꯅꯁꯤ꯫ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯚꯥꯞꯅ ꯁꯥꯒꯠꯄ ꯋꯥꯈꯜꯗꯅꯤ, ꯍꯥꯏꯕꯗꯤ ꯏꯃꯦꯖꯤꯅꯦꯁꯟꯗꯅꯤ꯫ ꯃꯁꯤ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯃ ꯐꯥꯎꯕ ꯅꯠꯇꯦ, ꯍꯥꯏꯕꯗꯤ ꯔꯤꯌꯦꯂꯤꯇꯤ ꯅꯠꯇꯦ꯫ ꯍꯦꯔꯤ ꯄꯣꯇꯔ ꯈꯪꯕꯤꯕ꯭ꯔꯥ? ꯂꯣꯔꯗꯁ ꯑꯣꯐ ꯗ ꯔꯤꯡꯁ ꯍꯥꯏꯕ ꯋꯥꯔꯤꯗꯨꯗꯤ ꯈꯪꯕꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯁꯔꯂꯣꯛ ꯍꯣꯝꯁ, ꯌꯥꯝꯅ ꯅꯛꯅ ꯀꯥꯟꯆꯤ ꯂꯩꯀꯣꯜꯒꯤ ꯃꯥꯙꯕꯤ? ꯄꯨꯝꯅꯃꯛꯁꯤ ꯏꯃꯦꯖꯤꯅꯦꯁꯟ ꯉꯥꯛꯇꯅꯤ, ꯑꯁꯦꯡꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯁꯨꯃꯥꯡ ꯀꯨꯝꯍꯩꯗ ꯍꯤꯔꯣ ꯅꯠꯇ꯭ꯔꯒ ꯚꯤꯂꯦꯟ ꯁꯤꯈ꯭ꯔꯕꯁꯨ ꯀꯨꯝꯍꯩꯗꯨ ꯂꯣꯏꯈ꯭ꯔꯒ ꯗ꯭ꯔꯦꯁꯤꯡ ꯔꯨꯝꯗ ꯆꯪꯂꯨꯕꯗ ꯂꯣꯏꯅꯃꯛ ꯂꯩꯔꯝꯒꯅꯤ ꯍꯥꯏꯖꯔꯤꯕ꯫ ꯁꯦꯅꯦꯀꯥꯅ ꯍꯥꯏꯔꯝꯃꯦ, "We suffer more often in imagination than in reality." ꯋꯥ ꯍꯥꯏꯕꯁꯤꯗ ꯂꯣꯏ ꯂꯩꯔꯕꯅꯤ꯫ ꯁꯨꯃꯥꯡ ꯀꯨꯝꯍꯩꯗ ꯚꯦꯠ ꯁꯥꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯐꯨꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯀꯨꯝꯍꯩꯗꯨ ꯂꯣꯏꯔꯒ ꯗ꯭ꯔꯦꯁꯤꯡ ꯔꯨꯝꯗ ꯆꯪꯂꯒ ꯐꯨꯒꯦ ꯇꯧꯔꯨꯔꯗꯤ ꯑꯉꯥꯎꯕꯅꯤ ꯍꯥꯏꯈꯤꯔꯣꯏꯗ꯭ꯔꯅꯦ? ꯑꯩꯈꯣꯏꯕꯨ ꯋꯥꯍꯜꯂꯤꯕ ꯋꯥꯈꯜ ꯈꯔꯗꯪ ꯄꯟꯖꯔꯛꯀꯦ꯫ ꯑꯍꯥꯟꯕꯗ ꯃꯥꯏꯊꯤꯕ, ꯑꯅꯤꯁꯨꯕꯗ ꯏꯀꯥꯏꯕ, ꯑꯍꯨꯝꯁꯨꯕꯗ ꯅꯤꯡꯉꯝꯗꯕ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯋꯥꯈꯜ ꯈꯟꯖꯤꯜꯂꯨꯕꯁꯨ ꯌꯥꯎꯔꯤꯕꯅꯤ, ꯑꯗꯨꯒ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯋꯥꯈꯜ ꯈꯟꯖꯤꯜꯂꯨꯕꯒꯤ ꯃꯔꯝꯁꯤ ꯃꯤꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛ ꯑꯣꯏꯒꯜꯂꯤ꯫ ꯋꯥꯈꯜ ꯈꯟꯕ ꯍꯦꯟꯖꯤꯟꯈꯤꯕꯗꯒꯤ ꯃꯗꯨꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯑꯋꯥꯕ ꯄꯤꯔꯛꯏ, ꯍꯥꯏꯕꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯑꯣꯜꯂꯛꯏ꯫ ꯁꯨꯝ ꯁꯨꯝ ꯍꯦꯟꯖꯤꯟꯈꯤꯗꯨꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥ, ꯍꯥꯏꯕꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯐꯥꯎꯕ ꯂꯥꯛꯍꯟꯕ ꯌꯥꯏ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯈꯨꯗꯣꯜ ꯑꯃ ꯑꯣꯏꯔꯤꯕ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤ ꯐꯥꯎꯕ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯛꯇꯨꯅ ꯁꯨꯏꯁꯥꯏꯗꯜ ꯇꯦꯟꯗꯦꯟꯁꯤ ꯂꯩꯔꯛꯄ ꯌꯥꯎꯔꯤꯕꯅꯤ꯫ ꯌꯦꯡꯉꯨ ꯀꯌꯥꯗ ꯂꯨꯔꯤꯕ ꯑꯅꯥꯕꯅꯣ! ꯑꯗꯨꯗꯤ ꯁ꯭ꯇꯣꯏꯛꯁꯤꯡꯒꯤ ꯑꯣꯏꯕ ꯂꯥꯏꯌꯦꯡꯕꯒꯤ ꯄꯥꯝꯕꯩꯗꯤ ꯀꯔꯤ ꯑꯣꯏꯈꯤ? ꯍꯜꯂꯛꯄꯤꯌꯨ, ꯋꯥꯈꯜꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯄ꯭ꯔꯖꯦꯟꯇ ꯍꯜꯂꯛꯄꯤꯌꯨ꯫ ꯅꯍꯥꯛꯅ ꯈꯜꯂꯤꯕꯁꯤꯡ ꯑꯗꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯂ ꯅꯠꯇ꯭ꯔꯒ ꯊꯣꯛꯇꯕ ꯊꯧꯗꯣꯛꯂ ꯍꯥꯏꯕꯗꯨ ꯈꯟꯕꯤꯌꯨ꯫ ꯑꯃꯨꯛꯇꯪ ꯈꯟꯕꯤꯌꯨ꯫ ꯊꯣꯔꯛꯄ ꯌꯥꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯐꯪꯂꯕꯗꯤ ꯊꯣꯛꯄꯃꯛꯇꯤ ꯅꯠꯇ꯭ꯔꯤꯕꯅꯤ ꯀꯧꯕꯤꯒꯅꯨ꯫ ꯑꯗꯨꯅꯤ ꯐ꯭ꯌꯨꯆꯔ ꯍꯥꯏꯕꯗꯨ꯫ ꯄ꯭ꯔꯖꯦꯟꯇ ꯊꯣꯛꯇꯤ ꯊꯣꯛꯇ꯭ꯔꯤꯗꯅ, ꯊꯣꯛꯇ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯒꯤꯗꯃꯛ ꯋꯥꯈꯜ ꯑꯃ ꯐꯥꯎꯕ ꯈꯟꯕꯤꯔꯨꯅꯨ꯫ "ꯑꯩ ꯃꯗꯨꯗ ꯀꯣꯛ ꯊꯥꯗꯕ ꯁꯪꯗ꯭ꯔꯤ" ꯍꯥꯏꯅ ꯈꯨꯝꯕ ꯄꯥꯎꯈꯨꯝꯗꯨꯃꯛ ꯅꯁꯥꯅ ꯅꯁꯥꯗ ꯈꯨꯝꯕꯤꯌꯨ꯫ ꯏꯃꯦꯖꯤꯅꯦꯁꯟ ꯍꯥꯏꯕꯗꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯃꯪꯅ ꯄꯤꯕ ꯑꯋꯥꯕꯁꯤꯗꯤ ꯍꯛꯆꯥꯡꯗ ꯑꯅꯥꯕꯃꯛ ꯐꯥꯎꯗ꯭ꯔꯕꯁꯨ, ꯏ ꯇꯥꯕ ꯃꯈꯩ ꯁꯣꯛꯄ ꯅꯠꯇ꯭ꯔꯕꯁꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯣꯠ ꯅꯩꯕꯅꯤ ꯀꯧꯕꯤꯒꯅꯨ꯫ ꯃꯁꯤ ꯅꯁꯥꯅ ꯅꯁꯥꯗ ꯄꯤꯖꯔꯤꯕꯅꯤꯅ ꯅꯁꯥꯅ ꯉꯥꯛꯊꯣꯛꯆꯕ ꯆꯪꯏ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯝꯕꯩꯗ ꯑꯃꯨꯛ ꯂꯥꯛꯂꯁꯤ꯫ ꯉꯝꯕ ꯃꯈꯩ ꯅꯁꯥꯅ ꯂꯥꯛꯁꯤꯟꯕꯤꯌꯨ, ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯐꯅ ꯌꯥꯝꯃꯤ꯫ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕ ꯀꯌꯥꯁꯨ ꯌꯥꯎꯏ, ꯑꯗꯨꯒ ꯉꯝꯗꯕ ꯀꯌా ꯑꯃꯁꯨꯅꯤ꯫ ꯉꯔꯥꯡꯇꯅꯤ ꯒꯨꯖꯔꯥꯠꯀꯤ ꯑꯍꯃꯗꯕꯥꯗꯇ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃ ꯀꯥꯏꯕꯗꯨ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕ꯭ꯔꯅꯦ? ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯏꯚꯦꯟꯠꯁꯤꯡ, ꯍꯥꯏꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯕ, ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕ ꯑꯁꯤꯅꯆꯤꯡꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯅꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕ꯭ꯔꯥ? ꯉꯝꯗꯦ ꯅꯠꯇ꯭ꯔꯥ? ꯑꯗꯨꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯛ ꯀꯥ ꯍꯦꯟꯅ ꯊꯥꯗꯗꯨꯅ
overthinking tꯧduna sumaina tauramlabadi sumaina taurabadi haibana chingba khanjinduna leirabadi aikhoigi wakhalda atoppa wakhal khannabagi space lemhauraroi masimaknani Epictetus na hairami some things are up to us and some things are not wakhal henjinna khanjin ganba mioising haibadi overthinkers singna makhoigi akoibada thokliba thodok wathok pumnamak control taunaba khotnaduna lei masida yawba khara hairagadi mi mayamsina khalliba wakhal thoklakadaba thodoksingi mahaising asina chingbani vote makta tawre mana kagani haibana chingba phawba yauribani kaubiganu aina panjakhriba kharasi nataba atai hiram atai example kayamasu leiribani adubu pumnamak nahaki wakhalbu phajinduna thamba ngamba langni haibasi kaubiganu nangna control tawba ngamdaba singbu control tawge hotnariba makai nangi pangal thona hantharakani adudi kari tawba tai stoic sina haibiramba singdu thamjarake control tawge khallibadu nangonda energy yamna yawbagini energy dugi sijinnafam thiraklibani aduna sijinnafam khanglabadi afaba oigani nangi pangal loksingna control tawba ngamba thabak thoram singda nangi energy adu sijinabiyo kharadang pallabada nangi thabak nangi phirep nangi wakhal haiba singsidi nangi control da leiba ngamba ngaktani nangi control da thamgadaba nangi wakhal du phawba nangi energy du na control tawnaba honadriba karigino madu hana amukta tawbikho atai atopa singdi khanbiru khinu hainabi ama oina masi thambiyu masina aikhoigi brain bu charangnaba kayadagi kanba ngamgani mari suba pambaida wahang khudingmakki paukhum phangba ngamloi haibasi kaubigano aikhoigi punsida wahang kaya ama thengnare aikoina hangba wahang kaya amasu yawi aduga mina aikoida hanglakpasu yawi aisu ngasi wahang anidang hangjage nahangna handakta yamna pamna amadi hainingna tawkiba thabaktu karino paukhum piba laina thoklamnida ani suba wahang amuk hangjarake Ukraine ga Russia ga sokna kiba landuda nahak kanagi misangda leiragadi landu loisilhadba ngamgani masimadi paukhum piba laibra kaubirano overthinker singna pame wahang khudingmaki yatnaningai leitaba paukhum ama masi oithok tawa kaya amale aikhoina thabak ama tawba matamda mai paktaba yade khallaga tawbagi wani mai pakani haibagi guarantee makti leitedana masi haire haiduna mai paktanaba tawba maksu nattedana football sanariba team animak kaning liba ngaktani thoining liba ngaktani adubu animak thoyu animak kaw haibadi yaroi natra aikhoibu mi pumna makna hainagani pamgani yagani haina khallabadi wakhaladu soire ngasigi nahangna pamna hojik phabu yengleba video asi pamjadaba miyoi kharasu adumak leiribani makhoina pamdre haiduna video asi semlamdrabadi aikhoi kanaba karamna lauruni aduna thabak ama tawbada soidaba yade khanduna tawrabasu soikrabadi maduda makha tana phattaba wakhal khanjinmagi mahutta ihe haibana pharoidrane aina hek angang singda haiba wahi khara mayamda share tawjarake exam ama tawba matamda loisilamdaigi minute manga mukhak ngairakpa matamda aina 5 minutes khak ngaire haina lawe pakhat chawi nupi macha kharadi makok luton satpa phawi yawnei matangduda aina makhoida hai pakhatlasu 5 minutes pakhatrasu 5 minutes karamana phai khalo aduna nahaksu pakhatpana phabra pakhattabna phabra khanbiyo Marcus Aurelius na ibirame don't demand that things happen as you wish but wish that they happen as they do and you will go on nangna apamba maongda thabak thoram pumnamak thokadabadi haina taksingano madugi mahutta thokadaba maongduda adumak thoksasanu amasung madugi matungda nangsu makha taba kari tawgani haibadu khangu haibani samna hairabada thabak ama tawbagi fall asi amakhak leigani khanganu haibani stoic ama oina perfection fangnaba honaba yade makhoigi oinadi pangal thonaga loinana
perfection lomda changsinbaduni aroiba pambaida lakjage manga subada thabak tobana khwaidagi phaba layengni wakhal khalibasi thabak sangbagini chumnagi phamdunaga leiraba wakhal sidi ayogule si khangnatana phamlaga suba thabak singsinatu wakhal henjinna khanbagi machak ama oi adubu kok sijinaba thabak oiragadi akiba pumnamak manglakani wakhal henjinna khalliba miyoi singdi tanja ngaiduna leiba mi oigale tanjabu phanglaba thabak toge haiduna ngai thokduna lei wakhal khanduna leibagi mahutta thabak macha ma oina tauba hausi haiduna senekana hairame masi hairaga wakhal khangeno haibadi natte adubu stoic sina khanbagum khanba tamu haibani makoina kari khanki haibadu ai haijarake nangna wakhal ama hek khanbaga anouba wakhal khara khanba hobiyo aina khaliba wakhal sina aibu mateng panggadra natragana amang ata thohalakadra ani subada aina khaliba wakhal sing asi aina control toba ngamba thabak thorom singira natraga ngamdaba singira ahum subada aina khaliba wakhal asi hojiki thabak thorom gira natragana tungira wahang sing asigi paukhumdugi matung ina na khankhiba ahanba wakhal adu makha tana khanthaba natragana khanba tokpa tambiyo ngasigidi video asi matang asida lo sinjarage yengireba pumnamapu amuk hanna khurumjari thagatjari